Film asigi ahan basenda marakisin amana hana utba haurai. Ngasi si 1987 chahi asigi March ki tang tarani pani. Ayuki pung taradage numidang wairam pung mga fawada Mumbai da laiba Hotel C Castle. Haribo hotel asigi Conference Hall 1. Mafam asida CBI Special Recruitment amagidamak interview pangthok nanaba Sem Sari. Haribo recruitment interview asi yauna nabagidamak hauzik mafam asida candidate kaya lakli. Hariba interview asigi selection board member oina famliba sina CBI officer Ajay amadi Parmod Kumar PK Sharma makoi anini. Hauzik interview asigi damak lakliba candidate mayam asigi manungda ama changlai. Aduga hairei. Hello sir. Ajay na wahang hangba haurai. Nang na bureau da join toba pamliba si karigi damak tano. Wahang sida khajiktan chamam nabadagi candidate asina amuk hanglai. Kari haibi bano sir. Masida Parmod Kumar PK Sharma na amuk hanglai. Intelligence ta CBI da nang karigi damak ta join toba pamliba no. Sir. Aikogi lebaksi corruption pick thale sir. System kudimak loin monale sir. Corruption tawriba aikogi yengna basing asina aikogi system sing asi mapangal loin sonthale sir. Aduna yengna basing asigi mara sing asi aikoina maru phang muthatuna manghan ba tangai fade sir. Amot pa tawriba sing asigi mara sing asi nangna phuktat pa loin ngamadra. Sir, masi aikoi punna tawminaga ba thabak ni sir. Aina kharadi ngamgani sir. Paukum masi tabada Ajay amadi PK Sharma singan tongan ba mafam sing hong duna yum the red chathaba miyoini. Makoina red chathariba si niyam lana sentan sinba income ga chanadana maran mathum lepsinba senja thumja tawba maru oina politician sing businessmen sing yumda red chathaduna makoi gi black money sing khongkut pamiyoini. Republic Day gi thoram pangthok ningai 26 January numit asimaktada minister amagi yumda red chathana bagidamak thorang pumba loiraduna haujik Ajena police station da call tawraktuna hai. Nangaloina na junior nupa constable mariga nupi constable amagaloina naga lao. Sir, red chi mafum kadai da chathagada bo orbano sir. Haujik fawbadi kadai da red chathagada bono haibado ai khangdre. Mr. Sharma kaktani haujik khangse. Minute tara manga fawbagi manungda aikoi CBI gi team gana koi police ki team aduga sabdar jangdok na se. Asum na hairaga phone asi thamkraba matungda PK Sharma gi manakta changlei. Aduga Ajay na hai. Sir, aikoi si yam thengi sir. Karigino sir na saudun leibiride. Ngasi gi red chi sir na lit toba pambibra. Ngasi red chat kadawriba mafam se minister gi yumdani haibaduda khara kiba poklibra. Wafam sida PK Sharma khumlai. Irei bakta gi minister na hena maru oide. Irei bak na hena maru oi. Police to call tawkraba. Pau haikraba. Haikre. Sabdar jangdu unasi haikre. SI di kanano. SI Ranbir Singh ni. Wafam asi hainaraga chatnana ba sem sai. Asom da su SI Ranbir na luchingba nupi ama yauna constable mangaga loinana chatnaba thoglai. Som da su PK Sharma na luchingba CBI gi team asisu thoglai. Aduga haujik haina kiba mafam do thenana bagidamak tem animak gari tongduna lambi da lai. Haujik haina kiba mafam sabdar jang mafam asimaktada police ki team aduga CBI gi team aduga unare. Ajay no red chat bagidamak court ki ayaba noina CBI oirasu yum sida na koina karisu to bungam loi. Wafam asi haiduna inthok nana ba yamna mukna changsilai.
mahakna changsilakpa aduda PK Sharmana minister gi PA adu khupakna thabada minister adugi manakta tui aduga China aduga loinana minister aduda PA aduna hai sir makoi si CBI oirmale sir sir gi yumsi red chathakrani sir masida minister adu pakana hogani matang sida PK Sharman ajeda hari ajay sir imungda changlaga hauna bato fani sir asumna haiduna imungda changki aduga PK Sharman SI Ranbir da amuk hairi Ranbir sir yumsidagi kanagum amana akan aring singlak makoi da khut thabada ningjing mangjing nagano fani sir asumna hujik CBI amadi police ki team adu imungda changlaktuna atopada pau fi khidana naba telephone wire sing kaktatli aduga yumdugi mi sing adu ka amada hoijinduna thamlaga nakhoi kanamata mapanda tholakpa yaroi asumna haiduna thonglon sile aduga hujik ajedu ka amada changlai ka aduda minister adugi nupina machada asa athakara induna lerami aje changlakpaduda nupiduna hairi nang kanaro kaiduna nang changlaido CBI na hujik nangi yumsida red chatharibane masida nupidu pakhatna upu mamangda chenchinduna thatlaga sidadi karisu leite haina haire upugi so yamna thuna piro so du mangkre aingonda leitre ai aingonda phagi tawuno yamna thuna so du aingonda sino masida nupiduna atopa kada leiba magi nupa minister aduda lai singsida wa amata ngangdana tumina leiriba karigino haiduna koilau lawi mangonda wa haibana karimta kanaroi so yam thuna sinaro matang sida PK Sharma changlaklaga haidei kaidore sir nupi sina upugi so piro uyadre nupi duna amuk hairei so do aina leitre haraga kadai dagi pi doino aibo PK Sharma na hairei so si thugayo fani sir asumna haiduna upugi so adu thugaiduna yamlaba paisa sing adu lauthorakpaduda nupi du leiba yadre magi nupada koilau lauduna wangangi masida PK Sharma na police nupi du kausile aduga nupi asi fajinduna thamnana bahaibadagi nupi du fajinduna thame aduga amuk ajena isorgi saktam latuna thamleba mafamduda potchai singdu lauthokuna thibada yamlaba paisa lotuna thamlambadu thengnake aduga atopa ka singdana lakminariba atopa singduna thiba leptre lairik mayam ama paisinduna leiriba rek adudasu lairik singdu lauthokuna yamlaba paisa sing lotuna thamlambadu thengnake masida sunatana imungi mafam khudingda leiba potchai sing saithokuna yamna kupna thiri aduda yamlaba paisa lotuna lei haibasi pau fangbadagi कार अदु हांगदुक्तुना कोइथि थिबदा कार अदुगी सिट मखादा लोतुना थमलंबा पैसा सिंग अदुसु थेंगनकी मिनिस्टर अदुगी युम अदुदगी फंगबा यामलबा पैसा सिंग अदु पेक तोक्सलबा मतुंगदा चे अमा नमदुना PK Sharmana मिनिस्टर अदुदा साइन तौननबा चे अदु पी मदुदा मिनिस्टर अदुना PK Sharmada लोना हाइरे सर अ मिनिट अमता स्वाइदा खितंग चथोकपिरो सर PK Sharma दुसु खर चथोई अदुगा मिनिस्टर अदुना हाय सर अगी PSC मिंगोंद करी ngang sakani haibasi khara khangdabani sir masi hauna lonchat karimata khangdabani sir lakliba officer sing si kamaina wari sagani haibagi loksing karimata leitabani masi pura angawbani sir atu sir aina sarda haijagadoi si sir gi kaya piyo haibano kaya offer tawjo haibano sir masida PK Sharmana nangna kaya pige haibano haina hangi wafam sida lakliba CBI gi timasi paisa na yarani khanduna minister aduda khara mukna amuk hairi sarna kaya pamlino kaya lawbi gi haibano ani ne yaradro sar aina khanbada ani si adum yani khalida masigi matungda PK Sharma amuk hanglei ani haiba natro asum tawriba sing aduda su tammo CBI na makogi yum singduda red chathaba laktana naba isor khurumo hayo makoi su karigumba senja thumja tawrubadi PK Sharma makoibo ngakpiroi hayo wafam ase haiduna chedu piraga sign tahole aduga thoke minister adudi mamai du khopakna tharambagi China du khangduna howe tanjadu da magi pedu changlaklaga hai sir CBI du da sarna offer ani khakni PK Sharma na lakminari bedu da hai Joginder sir FIR ma sinaru ro potchai singsigi maming su ningthina list ama semo aduga yum sida amuk laklaga report to GMD da SI Ranbir Singh gi sign lo minute kunthra gi manung thabak sing silosin gadabne funny sir aduga SI Ranbir da amuk hairei Ranbir Singh sir wireless station da pau fi ko phagaliba potsai sing asiga Joginder station da yorkani haiko aduga nangdi mafam sida adumuk leiko Joginder na FIR sinaram laga nangi nanakta amuk halakini aduga GMD da nangi sign lawkini SI aduna hanglei sir GMD hai sibu karino sir masigi red asina nangi ahanbra mani sir masigi red sikam da we kari fawe yam nungai sir sir gi khongloi amu uyo fangse ahan boina aina sar gi puksel sem go power do uwa fangi sir
ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯥꯔꯒꯨꯝ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯆꯥꯎꯈꯠꯀꯅꯤ ꯁꯥꯔ ꯔꯟꯕꯤꯔ ꯁꯤꯡ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯋꯥꯔ ꯑꯗꯨꯗꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯀꯗꯕꯅꯤ ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯑꯖꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯑꯖꯦ ꯆꯂꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧ ꯑꯣꯀꯦ ꯁꯥꯔ ꯃꯁꯤꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ CBIꯒꯤ ꯇꯤꯝ ꯑꯗꯨ ꯆꯠꯈꯤ CBIꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ SI ꯔꯟꯕꯤꯔꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯍꯧꯖꯤꯛ CBIꯒꯤ ꯇꯤꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯌꯧꯔꯛꯇꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯏ ꯀꯣꯏ ꯅꯞꯁꯤꯟꯕ ꯑꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯆꯠꯅꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯗꯨꯒꯤ ꯃꯅꯥꯛ 1987ꯒꯤ ꯖꯅꯋꯥꯔꯤ 28ꯅꯤ CBIꯒꯤ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯖꯣꯒꯤꯟꯗꯔꯅ ꯄꯥꯎꯆꯦ ꯃꯈꯜ ꯁꯨꯅ ꯂꯧꯗꯨꯅ ꯃꯈꯣꯏꯅ CBI ꯁꯥꯗꯨꯅ ꯔꯦꯗ ꯆꯠꯊꯕꯒꯤ ꯄꯥꯎ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯨꯝꯕꯥꯏꯗ ꯑꯖꯦꯗ ꯀꯣꯜ ꯇꯧꯏ ꯑꯖꯦꯅ ꯈꯨꯝꯂꯛꯏ ꯄꯥꯎꯆꯦꯗ ꯀꯔꯤ ꯄꯥꯎ ꯌꯥꯎꯒꯦ ꯍꯤꯟꯗꯤ ꯏꯪꯂꯤꯁ ꯄꯟꯖꯥꯕꯤ ꯄꯥꯎꯆꯦ ꯂꯣꯏꯅ ꯌꯦꯡꯉꯦ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯨꯍꯣꯡꯐꯝꯗ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯊꯝꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯟꯗꯤꯒꯔꯗ PK ꯁꯔꯃꯗ ꯀꯣꯜ ꯑꯗꯨ ꯑꯖꯦꯅ ꯇꯧꯏ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯕꯗꯤ ꯀꯝꯗꯧꯔꯤ ꯂꯣꯏꯔꯕ꯭ꯔꯥ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯕꯗ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯇꯨꯔꯣꯏ ꯉꯥꯔꯣꯏꯅꯔꯦ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯕꯅꯣ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯔꯤꯒꯦ ꯀꯔꯤ ꯄꯥꯝꯂꯤꯒꯦ ꯏꯝꯄꯣꯔꯠ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯆꯤꯒ꯭ꯔꯦꯠꯇꯨ ꯀꯥꯔꯇꯨꯟ 7-9 ꯃꯨꯛ ꯌꯥꯎꯔꯛꯑꯣ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯒꯦꯁꯁꯤꯡꯒꯤ ꯑꯣꯏꯅꯅꯕ ꯀꯩꯅꯥꯒꯤ ꯑꯣꯏꯅꯅꯕ ꯐꯖꯕ ꯘꯥꯔꯤ ꯑꯃ ꯐꯤꯂꯤꯞꯁ VPR ꯑꯃ ꯒ꯭ꯔꯥꯏꯟꯗꯔ ꯑꯃ ꯅꯝꯕꯔ 9ꯒꯤ ꯕꯥꯇꯥ ꯈꯣꯡꯎꯞꯇꯨꯒ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯔꯐ꯭ꯌꯨꯝ ꯑꯃꯒ ꯀꯥꯎꯔꯅꯨꯀꯣ ꯑꯗꯣ ꯃꯥꯒꯤ ꯒꯥꯔꯤꯗꯤ ꯄꯥꯝꯂꯤꯕ꯭ꯔꯣ ꯒꯥꯔꯤꯅ ꯀꯝꯗꯧꯕ ꯒꯥꯔꯤꯗꯤ ꯌꯥꯔꯦ ꯑꯩꯅ ꯁꯤꯗ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯅꯪꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯃꯇꯝꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯣ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯅꯅꯕ ꯒꯥꯔꯤ ꯊꯥꯔꯛꯀꯦ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯌꯥꯝꯕꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯅ ꯎꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯣꯜ ꯑꯗꯨ ꯊꯝꯃꯤ ꯑꯖꯦꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯄ꯭ꯔꯤꯌꯥꯒꯤ ꯌꯨꯝ ꯂꯩ ꯄ꯭ꯔꯤꯌꯥꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯗꯤ ꯉꯥꯡꯅꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯅꯔꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯈꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯪꯅ ꯁꯛꯂꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯥ ꯊꯣꯛꯂꯛꯄꯗꯒꯤ ꯄ꯭ꯔꯤꯌꯥ ꯊꯕꯛ ꯇꯧꯕ ꯁꯥꯗꯨꯅ ꯂꯩꯈꯤ ꯑꯖꯦꯁꯨ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ACP ꯑꯃꯅ ꯂꯨꯆꯤꯡꯕ SI ꯔꯟꯕꯤꯔ ꯑꯃꯗꯤ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯗꯨ ꯌꯥꯎꯅ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ACP ꯑꯗꯨꯅ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗ ꯍꯥꯏ ꯁꯥꯔ ꯁꯥꯁꯤꯟꯅꯕ CBIꯒꯤ ꯇꯤꯝ ꯑꯃꯅ ꯔꯦꯗ ꯆꯠꯊꯔꯝꯕꯗꯨꯒꯤ ꯃꯇꯥꯡ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯇꯧꯕ ꯄꯥꯝꯕꯤꯗꯕ꯭ꯔꯥ ꯁꯥꯔ इन्वेस्टिगेशन तौननबगी मिनिस्टर अदुना एसीपी साहब अईगी लेजबसिंगदु हाना लोइना मांगदन लोइख्रे हौजिक मसिगी पाउसी प्रेस लीक ओहनबा अई पामदे नंगना तौब ngamba लेरबदी तौ सर FIR याउदना अइखोइना करिमदा तौब ngamloi सर ऑफिसर सिगा मखोय अनिसी नंगना सस्पेंड तौबु याई नुमित्तुदा मखोटिंग पांगनब्रो मिनिस्टर न रिपोर्ट अमता तौरक्त्रे अदुबो डिपार्टमेंटल इंक्वायरी अमदी तौरनी अदुना इंक्वायरी लोइद्रि फावबदी नंग अमदी शांति खुदक सस्पेंड तौरे वाफम सिदा मिनिस्टर अमदी मागी पे अदु हराउरमी अदुगा पुलिस की टीम अदु चटके मथंगी सिंदना PK शर्मा की मचानुपी लुहोंग याउननबगे PK शर्मा लेर ओ हाइकिबा पोटसिंगदु पुरगा चंडीगढ़ एयरपोर्ट हौजिक अजय थोंगलरे अजयबु ओकपमी मयाम अमा दोन थिंदुना हराउना लाई PK शर्मा की युम यौरबदा PK शर्मा अजयबु हराउ तरामना ओई CBI साबदा याउमिनबा मखोई की टीम एकपाल अमदी जोगिंदर सु पुन्न थेंगनरे अदुगा PK शर्मा मागी इमुंगी मियोई सिंगदु अजयदा मसक ताई अदुगा अंगांग सिंग अदुदसु मखोई अहुमबो मसक खंगहले असुमना हराउ तयामना इसै सक्तुना लुहोंबगी थौरमदु पांगथोकी लुहोंबगी थौरमदु लोइरबदा PK शर्मा अजयबो चंडीगढ़ एयरपोर्ट ता थिनबा थोकलै अदुगा मखोई अनि चा थक्तुना वारी सानरी PK शर्मा हाय अइखोइना थाबक तौबदा खरा फजन चाउना खनसे अंगांग सिंगसु लोइना चाउरबनिना हानागा मानद्रे हौजिक खर कीबा फावरे ngarang ahingi mangda ai jail da leirami aduga luhongkiba ichanupidugi nupaduna aibu jail da unaba laami aduga nangasu ai unaba phanglamde ajena mokhare nangna fajana khandabanane aina nangi damakta taseng lepkani aduga PK Sharma na mathangdi karamba mafamda noi khoina thabak tawduse kolkata dani kolkata gi karamba mafamda bura bazar dani karamba matamda no tawduside चयोल अमा लेरगा चलसी मफम दुबु चावरो पिकप्रो पी खर चाउन खल्लो हायरगा अचौब थबक तौरबदी मी मसिंग यामना चंगी मी हेना चंग पाइबसी पैसा हेना चंगलकनी असुमना हाइनरगा अजेना PK शर्मा दा हाय से सिलो चलो सिदा फ्लाइट टिकट का पैसा का पुन यावरबनी नंग ने जोगिंदर ने एकबाल ने मफम दुद पुन थेंगनरसी आई चलगे सेक्शन चलो
asumna hainaduna aje chatki masigi matungda sinnasi Delhi da utle taseng CBI officer wasimna magi machabu school chatnanabagi thindorai school bus tonghanduna machabu chadhan khraba matungda yumda changlakpada magi nupina phone lai haiduna pi paisa huran kiba mioi ama fare haiduna hairakpadagi wasim gari thogduna mafamduda yamna thuna chatki aduga hujik mafam si yorakle makoi ani gi manungda amadi fare aduga amadi building adugi makhada leptuna leibadu ubadagi police sing aduna gupta hairibu huran ba adu tana aduna fai adubu huran ba adu yamna hai singna police sing adu inthoktuna na thoktuna chenke masidagi CBI officer wasimna nupa adubu yamna kanna tanarai aduga nupa adu fai nupa aduna mahaki furit adu lokthoklamlaga na anthokhtuna amuk chenke masidagi huran ba adu khamduna leirambo auto ama driver adu intoklamlaga thogduna chatke wasimsu thaurakliba bus amada chongkhatuna nappe masida bus driver aduna nganglai wasimna ai CBI ni hai aduga huran ba aduna thaurakliba auto adu wasimna bus adudagi naplaga kawbada auto adu lambida tuduna lei masidagi amuk huran ba adu yamna kanna chenke aduga building mathak amada stair kakatuna chenkhatke building mathak adu yorabada chenfam leiramdabadagi huran ba aduna wasimda hai changchilakladi ai makhada chongthagani asumna haidun lei masida wasimna khupakna thabada nupa adu makhada khamdun leiba kar amagi mathakta tasinke mathangi sinda priya mahakna waja oiriba school aduda school lai changlakpagi lambida ajena lumdun leiraga priya bu makhut paiduna chingchile aduga ajena hai kamdori aingonda wa matang lakano nang nahangai kaida leirui ai chandigarh da aigi marup amagi machanu pigi luhongba yawba chalui ai nanga unanaba yam khonarambane phone su adum tawbane adubo noi babana phone adum paire ado nangna ai ngairamisi karigidamaktano nangna fattaba thabak ama yamna kanna chatharidi madugi maramdo ai khaktana khangani ai khoigi miyamse pothadre kok maunare aduga isu aigi wakalse pothaba phangdre adubu nangbu yengjaba matamda ai khara pothaba phangi adugini nangbu aina mafamsida ngairamise aduga aibu thadoklamlaga inaktagi lapna chatlidi karigi prithvi sida magi nungsibibu thadokpa ngamba kana leigani tangai fadana ai chatkibani asumna yamna pukning nungsina wari sanarba matung sinnasi change tawki aduga CBI officer wasimna hauzik mahaki senior officer amaki manakta lai aduga wari sanari senior officer aduna hai 26 January numita thokiba case adugi maramda nang tarba natra hoi tajare sir makoi marina CBI officer sadunu red chatharambado sir adubu sir maram singsi ningthina khangdoknanabagi minister duna hauzik fawa case amata submit tawrakti sir masi hairba matung ground floor da document khara thidun leiriba SI Ranbir da khut thinduna senior officer aduna hai ada leiriba nupasi yemu masi SI ni numitu da red chathaba duda mahakna mating pangbani investigation asisu mahakna hujik pangthoklibani yengu se sida haukiba chahi ani muksida asigumba case tara humdoini pangthokibagi record fangnise asigumba case sing asigi asenguma singdu kanamatana khangde sasinaba CBI income tax aduga ACB team na red chatharambagi case singse aduga victim sing aduna su official oina report amata torkte chinda khara ngangnaba sonaba natana anyway asigumba fataba thabak singsi ai khoina thingadabani masigumba sisum chatharakpa taragadi taseng leiriba ai khoige CBI gi mingchat soidana thelakani chedu yenglaga wasimna amuk hairai sir masidi India gi state ayamba loina sureni sir makoina asigumba thabak chatharai side makoina ayamba target tawribasi businessman aduga politician singni aduga victim sing aduna su official oina report amata tawruktribasi black money yawbanani masigi case asi athubo matamda loishingani habisi aina nangonda thajaba thame funny sir ai hona jage asumna hairaba matung wasimdu ground floor da kumduna SI Ranbir gi manakta changsile aduga Ranbir da hai Mr. Ranbir makoina nangbu apangbu phajana siramene numittu gi thokdoktu karamna thokibano haibado aingonda exact hairo SI Ranbir na wari liba horai sir numittu 26 January ni ai station da duty tawdunu leibni sir phone ama lakbadagi phone do aina paikhatpada CBI dagi ni call tawreise ngasi mafam amada red chathagadabani aduga SI amana luchingba nupi yauna constable mangaga loinena minute 15 gi manungda sabdarjang da thengasi harki sir adugi matungda sabdarjang da ikoi thengnaraba matungda red adu chathaduna yamlaba paisa singdu puduna chatkibani sir Ranbir Singh kanagumba amana ama hekta hairakpada kanano karino yengdana nangna hekta yawba wasim sir aigi asoiba ma laikre aina mafam sida laglisi ai sar gi marting darkar lere sir
sarna ingonda mating pangbirabadi case aikoina yam tenba matamda loisinba ngamgani sir ai itomtana pangthokpa taragadi matam yamna changani sir adubo ai masigi case asi loisindri phawbadi pothaduna tumina leithoi sir nangna kari pamlibano haibasini aina taba pamlibase wafam si hairaga wasimna mahaki junior staff amada hai police station khudingmakta mating pangsilaga makoiga manana chatmino phani sir aduga ranbir police ta leibe record khudingmak nangna check togodabani maramdi nang khaktana makoibu masak khangkiba ukibani phani sir asumna hairaga SI ranbir amadi CBI officer wasim makoi ani minister adugi yumda lai aduga ranbirna minister aduda hai sir lai si wasim khan kawi sir CBI ni CBI falakpaduda minister adu pakhatna hairai kari amukasu sir masidi aseng CBI ni asumna hainaraba matung thokiba thogdok adugi maramda wari sanaki masigi matung ulibasina Kolkata gi Bura Bazar da red ama chathanabagi damak aje mafum asida amuk lakle haina kiba matung ina Bura Bazar da PK Sharma su lakle mathang makoi gi tim Joginder Ekpal Bura Bazar tamna lakle haujik makoi mari asi pun thengnaraba matung da Bura Bazar gi Agarwal Traders hairiba mafam amada red chatnabagi damak makoi mari khongsan bahore makoina ahanba changlakliba mafam si onana changli red chathagadaba Agarwal Traders tu oiramdabadagi Agarwal Traders thiduna amuk changlai ajena identity card adu puthoktuna hai Agarwal Traders aikoi income tax department to gi lakpane asumna haiduna che chang suram liba singdu munki mafam khudingda leiba potchai sing sai thoktuna thiba yaba thiri wal pareng adu da theliba lagi saktam sing adugi marumda lotuna thamlamba paisa sing adusu lawthoki aduga tongan ba apikpa ka singda koithi thiduna cheng hawai marakta fawba lotuna thamlamba paisa sing thengnaki tongan ba mafam singda thamlamba yamlaba sana amadi paisa sing adu pek toksilaba matung pot sing adugi list ama semduna sign tawholaba matung mafam dugi security kharada yamlaba sana amadi paisa singdo thangdokhanduna gari da haptuna puraki makoigi leifam yoroklabada makoi marisu magi tongan na yamna thuna khaidoknake masigi matungda CBI officer wasimda red chatharambagi pau hairake aduga SI Ranbirna PK Sharma gi police ta leramba record ki document singdu wasimda pi aduga hai sir magi maming PK Sharma magi address ti Chandigarh dagin sir aina mabu farga puro haibra sir nangna mabu farbu matung kari togudawri sir lockup ta thamaga interrogation togudabni sir nangna lockup ta farga thamaga nonganbaga dum thadokini magi mathakta magi maral singdu puthokpa ngamba sakhi oinanaba kanamata leite fare magi phone du tap taw aduga makoina sanabu wari singdu khangdokpa tangai fade fani sir aduga somdana ajay amadi PK Sharma du makoina income tax ki mi saduna yamlaba sana amadi paisa sing lawrubugi pau cheda yaurakpa thengnake pau asi tabada PK Sharma kibana leiba yaramde masida ajay na hai Sharma ji nangna hek haiki badaine achoba thabak ama tawsi aduga pothara si haidana adu mafam dubu leirabu leire mafam di kaidano Mumbai dani mafam dubu chawbro chawi thabak si pangthokpada kharadi kanna khonadaba yaroi aikoina sectiondrabadi achoba awaba ma nangba yaribani adubu handakki sidi achoba senpham amani adubu timing sibu chapcharadru tawrisibu mi mayamna su CBI sarambagi income tax sarambagi pawsi tanarabanina yagadra tawrisibu Sharmaji masigi tanjasina khwaidigi chapchaba matam oirabani phone da paw phonarase asumna haiduna yumda chatnaki aduga hojik Priyana school lakpagi lambida Priyaga ajega thengnare Priyana hanglai karam kanda lakpano ngarang lakpani hojik punna chatlasi haira aidi pochai su amata puraktri ngasi nate ngasi chatkumse taxi sidi karigino nangi car du kadai da chatkrage car du yonkre asumna wari sanaraba matung mathangi senda Chandigarh da PK Sharma gi yumda telephone exchange tagi phone yadabagi complaint tawrakpadagi phone semba lakpani haijanduna police department ki miyoi ama laktuna PK Sharma gi phone adu tap tawduna makoina sanaba wari singdu tananabagi damak phone aduda karigumba ama hapsinba lakle PK Sharma nadi complaint ama tawkiba leite phone su yadaba leite haibani adubo laklebanu pasina phone si disturbance kara leire wari sabada khara saure haiduna phone adu hangdoktuna semba sasine aduga karigumba ama hapsilamlaga yare haiduna thanami aduga mathangi sinda Priya amadi Ajay phaminaduna wari sanari Priya na hangi nangamu karam kanda chatkani ngasi nungthil chalani aduga karam kanda amuk halaktoiba amuk hana halaroi
Masida Priyana karigino haina pakana hangi maramdi police singna aibo athuba matamda thiba horaknani adugini adu nangna phattaba thabak sidi tawdabadi sungya yadabra handak chatgadoriba thabak sina aroiba thabak oigadoribani adu nangna aroiba oina chaliba khongsa sina karigumba khudong thiba thoklabadi kamdauba Priya aibu kiangano Sawal senimita pung marida airport ta aikoi ani unasi mafamduda nang lao aje haujiktagi hauna ai nang puna mafamduda chatpa pami nang masingam loidra karigino nangna asuk yamna kyan tadrise karigumba nangna chalibasina phatanungda thoklabadi kari oini Priya ai kaisu tawrui Priya aina nangbu yumda thadok tuna thamlamgadra nangna ibu ithanta thadok lamgadabase kayam walige asumna haina duna Priya thamoi sokna yumda chatki Ajesu yamna ningamdana awaba khangduna lehoi masigi matung ngaihak leraga aje yum thadokuna magi aroiba thabak adugi damak chatki aje hojik Mumbai gi hotel si castle da thonglare aduga PK Sharma da call tawi aje na hai ticket phangnabra phange Joginder ge ekbal ka paw phongnabra nang phawnare makoi nang ga Delhi airport ta punna thengnarani o fare adudi ado kari tawrage nangi khonjel se yam waba male Kaishu tawdida khara chokthaba adunani hojikti nang chokthaba yadriko masigi aroiba thabak se hek loibaga gyan tana pothara dabani aikoi fare adudi hayeng airport ta thengnarasi good night asumna phone adu thamki ngasai makai aje amadi PK Sharma na wari sanabagi khonjalasi phone tapping tawduna intelligence ki timna taribani PK Sharma da Mumbai gi hotel si castle ge room number 1453 dage 435276 Hariba phone number asina tawraktuna Joginder Ekbal PK Sharma ga makoi mari airport ta hayeng unagani haibagi pawasi CBI officer wasim da paw piraki masidagi Mumbai da chatuna makoi gi thabak sing adu thigat anabagi damak CBI wasimna makoi ahum gi ticket kakna na bahaiki adugi matungda ajena press ta advertisement ama hapa chali masigi matungda hujik Delhi airport ta makoi mari punna thengnaduna taxi ama tongduna hotel si castle tamna laktuna makoi mari hotel adugi tongan ba room da lainaki Makoy na hotel si castle yorok pa phawda ngasai dagi CBI wasimna Mumbai gi CBI team ama thadokuna kupna sena halibani aduga CBI officer wasim maki junior staff amadi SI Ranbir makoy ohumsu Mumbai da hujik thonglare aduga CBI wasimna hana mangjungna na thadokiba miyoi sing adudagi makoy marigi paw hangduna hujik wari sanare Mumbai gi CBI team aduna wasim da hai sir Ajay hariba misagasi AK warden gi mingda ngarang dagi hotel si castle da lerakpani Mang hotel aduda register tawu matamda maki address si Trivandrum haina lermi sir aina ningthina kupna yengsanjabada magi address si lana haijinbani asengba address nate sir asumna wari sanarba matungda hojik Ajayna press ta hapamba advertisement adu PK Sharma na pari hablam liba advertisement asi atay nate makoina CBI saduna arubu oina pangthokkodoriba thabak asida yahon nabage miyoi yangkai khana nabage 1987 chahi asimaki March ki tang 19 da special CBI recruitment interview pangthokani haiba marolni masigi marol asi parba matungda PK Sharma na Ajay da hangnai karigino asuk yamba miside tawgodoriba thabaksi yam chawi adunani mi yamdaba yaroi adu aikhoina tawgodoriba mafamsi kadaidano Bhuvandas Singhania Jewels Opera House tani Ajay gi timna interview ama tawgani haiba pawsi tabadagi paw pitok pisin tawnabagi damak CBI wasimna mahaki mi 10 dagi 12 fawa interview adu da yahonana bagidmak thorang tawrami aduga makoisu hotel aduda manak nakna lainana basu thorang tawduna wafam kayasu khanare nongan bagi tongan ba pause singda CBI recruitment gi interview tawguni habigi pawasi mafam khuding sinba thungki masidagi tongan ba mafam kaya dagi candidate kaya interview yauna nabagi damak hauzik lakri CBI wasimna mahaki mi singsu interview adu chatna bagi pautak piraduna chathanki aduga somdasu Ajay gi team adu interview asigi damak thorang pumba sem sab loreduna lei interview gi sinasi film asigi ahubadasu mayamna matek ama uba phangbikrabani asi 1987 chahi asigi March ki tang 19 ni CBI special recruitment amagi damak ayuk ki pung 10 dagi numidang wairam pung 5 fawbada interview pangthokna bagi pungja adu chap chana yoreduna hotel si castle haribo hotel asigi conference hall 1 da interview asigi damak candidate sing lakpa honari interview asigi ahanba candidate changba horai ahanba changba candidate asi sanction baga leiram liba chair aduda famtharubadagi Ajayna nangoda kanana famu haiki asumna haiduna mapanda tanthoraki candidate sing mathang changlei aduga Ajayna wahang hangba hoi
CBI दा join tawba pamli si karigino sir aikoi gi lebak si corruption pick thale sir system khudimak loina molhale sir corruption tawriba aikoi gi yengna singa sina aikoi gi system singa si mapangal loina son thale sir aduna yengna singa si gi marasi aikoi na maru phangna phuktatuna mangan ba tangai fade sir amot pa tawriba singa si nangna loina mangan ba ngamladra sir masi aikoi punna tominagada bathabang ni sir aina kharadi ngangmani sir asumna candidate sing mathang changlaktuna tongan bu paukum pinaraki corruption muthat pa pami sir lebak si gi damakta kariguma khara tawba pami sir sir kuran basing si mangan bu pami sir asumna tongan ba haising ba candidate sing asigi marakta CBI gi full form power khangdaba CBI gi full form asi Central Bank of India haina khomlakpa candidate sing su masing khangdana yaurki hojik interview asi loireduna khalaba candidate sing gi ming lauthokladuna khalawdaba candidate sing adu mafam asidagi chatki khalaba candidate sing adu gi manungda wasimna interview yauna na ba thakiba miyoi sing adu gi manungda miyoi ani khanba yaure haiduna phone tawduna paw hairei masidagi wasim mahaki thejinba si mai paklani khanduna haraurami aduga interview asida khalaba candidate sing aduda hojik ajena recruitment process ki matangda wa ngangle aigi ming AK Warden nakoi singsi special 26 ni yamne smart oiba intelligent amamam oigadabne adubo aikoi gi recruitment asigi selection process asi hojik loitri samtena kaklaga formal dress ta hayeng pung 12 dena koi khudingmak mafam sita report tawgudabane aigi right ta leiriba Mr. Roy amadi aigi left ta leiriba Mr. Suklana na koi da hayeng class logane aduga hariba class adu pung ani chatharaga loisingane adugi matungda lunch matungda selection asigi final exam practical yauna pangthokane practical de aikoi gi CBI team ga loinana mafam amada rate ama chatkani chatkadoriba rate asida nakoi gi performance tugi matung ina nakoi na thabak khudingmak handle tawba ngamgadra ngamloidra haibadu aikoi na verify tawgani hayeng gi rate asi chathaba loirba matungda mafam sida amuk hana report tawgadabani aduga nakoi gi appointment letter sinagani aikoi na thabak khudingmak thamoi sengna changsingadabani CBI haibagi wahan thokte nangi khudung chadaba kya thengnarabasu narai bak bunungsiyo haibani nangi narai bak ki damakta hingu aduga narai bak ki damakta su sibang ngamgadabani asumna hairba matungda candidate sing adu magi yumda hanaki CBI officer wasimna interview yauna na bathakiba khallaba makhoi ani duna wasim gi manakta laktuna hayeng pung 12 da report tawraga class tawgani aduga lunch matungda red chathagani habagi policy tamki wasimna su section na chatuna report tawna na bahiraki aduga somdana ajena hayeng aroibu oina chatkadori red asi loibaga priyaga airport thengnaduna mafam amada punna chatkhinana bagidamak ajena posta priyaga flight ticket thakiba adu priyana fanglame mathangi sinda ajegi team adu interview khallaba makoi special 26 adugi identity card semle court ki ayaba matungina Ministry of Home Affairs Government of India gi ayaba ga loinana red adu sathaba mananaba madugi che adu su namduna sem saba pumbul loirba matungda makoi mari magi roomda changnaki ngaihak leraga PK Sharma gi roomda CBI wasim gi team adu thong thilaki PK Sharma su wakal yam nungaina isai ngangduna thong adu hangdokpada wasimna nongmaina nami aduga hujik room adu da changlaktuna nongmai adu table da thamduna wasimna PK Sharma da wa hangli Mr. Sharma kamdori PK Sharma di kibana thak niktuna lei aikoi CBI degini asengba CBI ni sasinaba nate Mr. Sharma nangsi lut wala olene ha natabro aina nangonda wahang khara hangani aduga nangonda option ani leigani ahanbada aikhoina nangonda hangbada khangde haiduna nangna karimata haidoktrabade nangonda thokhaningtaba thokdok tholkani awaba soidana tagani aduga ani subu option dana nang aikhoida fajana cooperation piyo adu oirabade masigi option sina nangonda awaba chaina amata piroi fare adudi aigi ahanba wahangda nakoi sasinaba CBI gi teamna hayeng red chatkadoribasi mafam kadaidano sir Bubanda Singania Jewels dani sir pung kaya dano chatkadoribase pung ahum dani sir oh special 26 makoi sina karino tawgadoribase sir hayengi mafam se khar chawi aduna mi khara hiena changani khanbagi ni sir aduga hayengi plan sina karino hayeng ayukta aikoina makoida training pigani sir kari training haiba haidi sir makoina kari tawgani kamaina tawgani haibagi thabak singdugi matangda aikoina akupadu khangangadabani sir adugi matungda aikoigi chatnanaba bus adu aikoigi hotel da pung ani makhaida yorakani sir aduga aikoi puna bus tu da chalaga mafam du da red chathagadabani sir aikoina minute kunthra gi manungda crore ani mukti lut tawnaba plan tawi sir
Ajay hariba mi si kamdobano. Magi background si karino. Sir, masi CBI da join to pamba misak amani sir. CBI exam gi written di mahak pass tauki. Adubu interview di khalakhi de sir. Thabak khandabadu da mahak thamoi sokna nungai ki de sir. Oh, adudagi asaba CBI gi team ama sembaneba. Hauzik fawbadana koina rate kaya di chathakre. Sir, hayeng chatkadori basiga paraga rate yankhai mukti sugadoini sir. Kari na khoi miyoi mari khakna asuk yamba mafam marang khangda thabak singsi pangthokba. Mr. Sharma, nang asok apan yaudun leiba pamra natraga makhoi ga loina na thabak se dum chathage haibra. Aina hairasini nangi chahi matang duda jail haibasi yamna nungaiba mafam amanate. Sir, aigi angang sing yampi sir. Oh, nang madu thabak si tawdringi da hana karimata khalogdabra. Mr. Sharma, ai khoi da hujik matam leite. Yam thun hairo. Sir, ai hujik kari tawgudabano sir. Ai khoi ga nang unarambase nang kaukthokro. Na khoi gi chatkadoriba thabak tu na khoi puna dum chalo. Ai khoi gi officer ani na khoi gi special 26 team da yauribani. Nang na wafam sikhangalakano. Ai na makhoi bu phaba pami. Hat pa pamde. Sir na makhoi bu awaba pibi ga doira sir. Nang na makhoi gi maram da waruno. Nang na sa khakta gi khalo. Asum na hairam laga CBI gi team adusu magi room da chatnaki. Wasim na magi room da changlakpagi lambi da Ajay ga thengnaki. Adubo Ajay gi masak asi mahakna chap chana khangdabanina thoina khanjiludana Wasim magi room da changlaki. Ngaihak leiraga mahak wakhal laki. Haujik thengnaribedu Ajay ni haiba khanglakpadagi Ajay bu tanari. Ajay du hotel aduda asa athak khara chaduna wakhal khanduna famlammi. Wasim su Ajay gi manakta famjinduna mahaksu thaknanab ama kauduna Ajay da wari sajile. Hello, aigi ming Wasim kawi. Hello, aigi su warden kawi. Asum na haine. Aduga Wasim na hangi. Adom di haujik kari hone birge Mr. Warden. I see import export tawbuni. Nang di kari thabak tawrige. Government job ama tawri haina Wasim na hairei. Asum na hainer bamatungda Ajay na good night hairam laga haugutuna chatke. Masigi tanja sida Wasim na mahaksi karamba mino yengthoke khanduna lupa chama Wasim na pocket gi lawthok laga laimai da thadai. Aduga Wasim na Ajay da hai. Warden sab adongi paisa tahor male. Asum na haiduna paisa du khulaga Ajay da pi. Si adongi natro. Mane. Aigini. Thank you. Asum na hairam laga paisa du lawduna Ajay chatke. Masigi matau sida Wasim ngaktuna lehoi. Karamba mino khanduna. Mathangi nongan bagi senda hairakhiba matung ena special 26 asi sam koi tena kaktatuna formal dress ka loinana report tawba laki. Makhoi kun taruki identity card adu yenthokle. Aduga makhoi gi training class adu loiraduna haujik lunch ki damak makhoi haugatnarki. PK Sharma di Wasim laklambadagi mahak wakhal khara nuaitana kina leibadu da Ajay na kaidorage hangi. Masida PK Sharma na kaisu tawde. Aina handle tawba ngamoidori. Aisu ahal oisile. Masida Ajay na masina roibani. Nungaitho wakhal wagan. Masigi red se aina lit tawbani. Nanga makhoi kuntar ko loinana basta chalo. Aduga aiga loinana Joginder Ekpal aikhoi ahum atopa gari madalake. Asumna hai. Aduga somdana CBI officer Wasim na Bubanda Singania Jewels da pau tamba lagle. Wasim Khan CBI dagini. Nangi dukan sida ngasi pung ahum tabada sasinaba CBI makhoi kuntrana lut tawulakani. Nangi dukan sina taba atopa mafam di laibra. Lay sir. Aigi workshop ama lay sir. Mafam sidagi kayam lape. Sir, mafam sidagi minute kun muki lambi oigani sir. Pare, nangi dukan sida leiriba asengba sana sing asi nangi workshop adu stock tawduna thamnana batawsi. Aduga asengba sana na tabasing aduna mahut seleg mafam sida thamnana batawsi. Yamna thuna pungkai amagi manungda ngasigi oina dukan sida public amata changhangano. Aduga aikhoigi officer singna customer sadun dukan sida senaduna legani. Sir, pausi khanglaga karigi damakta makhoibo phadribano sir. Makhoina crime tawrambagi evidence asi phangdana aikhoina makhoibo chairak piba ngamde. Adunani asumna haiduna red lakadoriba dukan adugi sana sing adu yamna thuna dukan adugi workshop amada thaidoptuna thamki. Aduga Bubanda Singania Jewels hariba dukan adugi site laiba building ani dage sniper ani ne target tawduna makhoi lakpa ngaiduna leiri. Aduga Wasim su dukan asigi machi amada pause pasinaduna leiri. Marak sida asomdana hujik Ajay ga airport ta thengnasi haina kiba matung ina airport ta thengnana bugidamak priya mayum thadoktuna lakpa haukrabani. Hujik pung ani makhai chap chana tare. PK Sharma na luchingduna special 26 aduga bus tongduna chatpa hore. Yamna kupna senaduna makhoina lakliba bus asigi number asi MRT 2431 haiduna Wasim da pau piki. Masigi matung da dukan adugi staff sing da Wasim na hujik makhoi gari thorokpa hore. Section na leyo minute kunthagi manung da makhoi soidana yorok lani.
कनागुमने बाथरूम द करी द चंगिंग बलेरबसु याम थुना चंगोरो अइना मपानदगी सिग्नल पिरकने अइना सिग्नल पिरक्ट्रि फावबदि कनामत मफम सिदगी लेंगनो असुमना हाइदुना सीसीटीवी कैमरा सिंग अदु निंगथिने ऑन तौदुना चेक्शन थौरांग तौदुना ले असोमदसु पीके शर्मन लुचिंगबा स्पेशल 26 ना तोंगबा बस अदु चटखरब मतुंगदा हौजिक अजय जोगिंदर अमदि एकबालसु पुलिस का लोइनना गाड़ी थौदुना लाकबा हौरे रेड चथगदौरिब मफम अदु यौद्रिंगै लंबीगी मफम अमदा पीके शर्मा कुमथाउरगा स्पेशल 26 अदु बस अदुदा सिंघानिया जेवल्स तमना चटनकी अदुगा पीके शर्मादी एसआई रणबीर सिंह लोइनना पुलिस की गाड़ी अदुदा चटकी एसआई रणबीर सु रेड चथब अदुदा याउननबगिदमक गाड़ी मनुंगदा पुलिस की यूनिफॉर्म होंदोखले अदुगा गाड़ी अदु थौदुना लाकपना अजेना तोंगलक्लिबा गाड़ी दुगा पुन्ना थेंगनदुना लंबीदा हुजिक लाकले एसआई रणबीर से मखोइगा पुन्ना थबक तौमिनरिबनिना पाउ खुदिंगमक फंगबदगे बुबंदा सिंघानिया जेवल्सता चत्रे मखोइगी सना थैदोकपम वर्कशॉप अदुदा ओइना रेड अदु चंगसिले सिक्योरिटी ना चंगदनबा थतले मसिदा अजेना सिक्योरिटी अदु खुपाकना थाबदा स्टियर अदुदा ओंथदुना ताके मसिदगी हौजिक अजयगी टीम असी वर्कशॉप असिगी मनुंगदा चंगसिलै अदुगा महाकना आइडेंटिटी कार्ड उतुना सीबीआई गी रेड लाकपने थबक खुदिमक लेपो हाइदुना वर्कशॉप अदुदा थबक सुरंबा सिंग अदु थबक लेफले मफमदुदा लेरंबा टेलीफोन वायर खुदिमक कक्थले अदुगा मफम अदुदा सना सिंग अदु यामना कन्ना थिरे असोमदना रेड लाकनी हाइदुना भुवनदास सिंघानिया जेवल्सता वासिमगी टीम गाइदुना लेरी स्पेशल 26 अदुसु बस मनुंगदा फमदुना भुवनदास सिंघानिया जेवल्स की दुकान ममांगदा बस अदु खामदुना गाइरी वर्कशॉप ता चंगदुना रेड चथबगी पावसी स्पेशल 26 अदुदा खंगहलमदे अदुगा रेड चथरिबा वर्कशॉप असिदना हौजिक कोइथी थिबदगे मखोइना हाना पेक तौदुना थैदोक्तुना थमलमनबा सना सिंगदु थेंगनदुना लैरंबा खुदिंगमक अदु पुरक्लगा गाड़ी दा हपसिनके अदुगा हौजिक मखोइगी तोंगानबा मफम अमदा यामलबा सना सिंग अदु पुदुना लाकले अदुगा पोटसिंग अदु एसआई रणबीर दा सिनरमलगा पीके शर्मादा यामथुना अमुक उनसी हाइरमलगा मफम अदु थादोक्तुना अजे चटके अदुगा हौजिक कक्थलंबा टेलीफोन वायर सिंग अदु समजिंदुना वर्कशॉप अदुदगे बुबंदा सिंघानिया जेवल्स दा फोन तौरक्तुना वर्कशॉप दा रेड चथदुना सना खुदिंग पुखरे हाइबगी पावसी हाइरके पावसी ताबदा सीबीआई ऑफिसर वसिम अंगकपो ओइके हौखिबा एसआई रणबीर की थौदोकसिंग मथंग मथंग निंगसिंगलके पुमनमक्सी एसआई रणबीर न पाउ पीबदगी ओइगनी मार्क्सु लुट तौबगी थबक असिदा यावरे हाइबसी खंगलके एसआई रणबीर न मखोइबु अपंग सिरमले हाइदुना साउनिंग अमगा लोइनना यामना कन्न नोक्तुना माकी जूनियर ऑफिसर अदुदा हंगे सोलंकी अखोइगी टीम से हौजिक मफम सिदा कयानो लेरिसे सोलंकी न हाय सर अइना थिबदा सारगा अइगा थारगा एसआई रणबीर गा यावरगा पुन्ना अखोइ कुंतरेट नि सर मसिदा वासिमना नोक्तुना हाइरे सोलंकी रणबीर पुलिस ऑफिसर नते महाग अजय की मीनी महाग ने पुलिस ऑफिसर साधुना अखोइगी सीबीआई ऑफिस लापने अखोइना माबु थाजरुबने कांस्टेबल नुपी शांतिसु मखोइ खुदिंगमक सासिनबं आतने सोलंकी अखोइगी टीम दा हौजिक मफम सिदा लेरिसी मी 13 खक्तने अखोइने स्पेशल 26 हाइबदो असुमना वारी सानरबा मतुंग मथंगी सिंदा प्रिया एयरपोर्ट यौरक्तुना अजयबु गाइदुन लेरी हाइनखिबा पुंगसिंग अदु यौरक्तुना थेंगजेलक्लबदा प्रियाना अजय लाक्लरोय खंदुना यामना थवाई वाना लेरिङैदा अजय एयरपोर्टता खंगौदना यौरक्तुना मखोइ अनि थेंगनके अजयबु उनबा मिकुप्ता प्रिया हरावबगी पीगा लोइनना नुंगाइबगी ngमखै लेरमदे असुमना मखोइ अनि फ्लाइट तोंगदुना मफम अमदा पुन्ना चटमिनके अदुगा सिन्नसी अमुक चयोल खरगी मतुंगदा दिल्लीदा वासिमना मचाबु स्कूल चटनबगी थोंगालदा थिंदोरकपगी उल्ले अंगांगदु स्कूल बस अदुदा तोंगंदुना चरहन खरबा मतुंगदा वासिम युमदा चंगलई मतांगसिदा पोस्टमैन अमा लाक्तुना मनी ऑर्डर अमा थारई हाइदुना वासिमदा चिठी अमगा लुपा चामगा पिरमे चिठी अदु हांगदोक्तुना पाई वासिम साहब अइना पर्सनल ओइना उनदुना पैसासी खुसिनबा पामबने अदुबो अइगी उपाय लैकिद्रे तंजादु फंकिद्रे अदोंगी हुमांग ममलना वाना तानसिनजबा पैसादो अइगी थाबक अमतदा अइना सिजिनदे अदोंगी अजय चिठी की मरोल असी असुमना इरमे अजयना नोंमा होटल सी कास्टलदा वासिमगी लुपा चाम अदु मंगोंदगी ताहौबनी हाइजनदुना लौकिबा पैसादुनी ngasi money order oina wasim da tharakliba paisa asi ajena paisa asi magi mafamda amuk halakpada wasim ajegi wakhalona si kharadi khangbugum tawi masigi matungda CBI office tagi phone la I haiduna magi nupina wasim da phone adu paibada CBI office tagi ajay amadi makogi tim adugi maramda paw leire haina hairaki aduga wasimna phone adu thangthakiduna sinasi loisinki aduga mathangi sinda uliba sina Sharjah Cricket Association Stadium हरिबा स्टेडियम असिदा क्रिकेट सानबगी सक्तमने
ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯤꯌꯥ, ꯑꯖꯦ ꯑꯃꯗꯤ ꯄꯤ.ꯀꯦ. ꯁꯔꯃ ꯄꯨꯟꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯑꯁꯤ ꯅꯣꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯦꯡꯗꯨꯅ ꯐꯤꯂꯝ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯈꯤ꯫